ꯀꯨꯝꯖꯦ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯨꯂꯩ ꯃꯊꯦꯜꯁꯦ ꯃꯈꯣꯡ ꯃꯔꯤꯟ ꯊꯣꯡꯕꯅꯤ ꯃꯌꯥꯝ ꯒ꯭ꯔꯤꯖꯥꯠ ꯍꯥꯏꯇꯥꯔꯦ ꯒꯤꯖꯥꯠ ꯁꯤꯅꯤ ꯆꯥꯟꯇ꯭ꯔꯨꯛꯇꯨ ꯃꯌꯥꯝ ꯀꯩꯅꯣꯁꯦ ꯂꯦగ్ ꯄꯤꯁ ꯑꯗꯒꯤ ꯃꯈꯣꯡ ꯌꯥꯎꯔꯦ ꯃꯔꯤꯟ ꯌꯥꯎꯔꯦ ꯃꯀꯟ ꯌꯥꯎꯔꯦ ꯀꯂꯦꯖꯥ ꯌꯥꯎꯕ ꯀꯂꯦꯖꯥ ꯍꯥꯄꯛꯇꯕꯅꯤ ꯍꯥꯄꯛꯇꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯅ ꯆꯥꯟꯇ꯭ꯔꯨꯛꯇꯣ ꯑꯩꯈꯣꯏꯗ ꯊꯥꯏꯅ ꯑꯩꯈꯣꯏꯅ ꯍꯦꯛꯄꯅꯤ ꯆꯥꯔ ꯌꯦꯡꯒꯦꯅ ꯌꯦꯟꯒ ꯆꯥꯛ ꯌꯥꯝꯅ ꯑꯗꯨꯝ ꯄꯣꯛ ꯍꯧꯕꯅꯦ ꯃꯅꯤꯡ ꯃꯌꯥꯗ ꯇꯧ ꯑꯩꯈꯣꯏꯗꯤ ꯊꯥꯏꯑꯕ ꯐꯩꯗꯣꯝ ꯑꯅꯤꯃꯨꯛ ꯑꯗꯨꯝ ꯊꯥꯏꯑꯕ ꯑꯗꯨꯒ ꯀꯣꯜꯂ ꯆꯥꯅꯕꯅꯦ ꯑꯗꯨ ꯃꯌꯥꯝ ꯑꯦꯛꯁꯇ꯭ꯔꯥ ꯒ꯭ꯔꯦꯚꯤ ꯁꯤꯜꯂꯦ ꯃꯌꯥꯝ ꯁꯤꯁꯦ ꯍꯥꯟꯅ ꯈꯛꯇꯪ ꯍꯩꯖꯔꯒꯦ ꯁꯤꯁꯦ ꯁꯥꯏ ꯊꯝꯃꯒꯦꯀꯣ ꯑꯗꯨꯗꯤ ꯁꯤ ꯌꯥꯔꯦ ꯑꯗꯨꯗꯤ ꯁꯤ ꯈꯨꯊꯥꯡ ꯇꯥꯈꯠꯂꯒꯦ ꯆꯥꯕ ꯍꯧꯅꯕ ꯇꯧꯔꯁꯦ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯗꯤ ꯅꯨꯡꯁꯤꯕꯤꯗꯨꯅ ꯂꯥꯏꯛ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯣ ꯕꯦꯜ ꯑꯥꯏꯀꯟ ꯅꯝꯕꯤꯔꯝꯃꯣ ꯑꯗꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯔꯝꯃꯣ ꯃꯌꯥꯝ ꯂꯣꯟꯁꯦ ꯈꯤꯇꯪ ꯁꯨꯗ꯭ꯔꯦ ꯑꯗꯨ ꯃꯌꯥꯝ ꯆꯥꯕ ꯍꯧꯔꯒꯦ ꯃꯈꯣꯡ ꯑꯃ ꯍꯥꯟꯅ ꯄꯥꯏꯒꯦ ꯍꯥꯎꯋꯦ ꯌꯦꯜꯂꯤ ꯋꯥꯊꯕꯤ ꯃꯅꯝ ꯅꯝꯃꯦ ꯃꯍꯥꯎꯁꯨ ꯐꯥꯎ ꯊꯨꯝꯃꯣꯔꯣꯛ ꯆꯞ ꯆꯥꯔꯦ ꯊꯨꯝꯃꯣꯔꯣꯛ ꯆꯞ ꯆꯥꯕ꯭ꯔꯥ ꯆꯞ ꯆꯥꯏ ꯉꯁꯥꯏ ꯀꯀꯥ ꯅꯣꯏꯅꯤ ꯊꯣꯛꯈꯤꯕꯗꯣ ꯑꯗꯩ ꯑꯩꯅ ꯀꯩꯅꯣꯝ ꯂꯩꯕ ꯆꯠꯅꯤ ꯃꯨꯛꯕꯥꯡ ꯇꯧꯔꯀꯥꯟꯗꯁꯨ ꯌꯦꯜꯂꯦ ꯂꯥꯛꯑꯦ ꯃꯤ ꯅꯪ ꯊꯣꯡꯕ ꯍꯥꯎ ꯉꯁꯤꯗꯤ ꯑꯩꯅ ꯊꯣꯡꯕꯅꯤ ꯍꯤꯟꯖꯥꯡꯁꯦ ꯃꯌꯥꯝ ꯍꯤꯟꯖꯥꯡ ꯊꯣꯡꯕ ꯍꯩ ꯍꯥꯏꯁꯦ ꯑꯃꯨꯛ ꯒ꯭ꯌꯥꯁ ꯊꯥꯒꯠꯄ ꯍꯩꯇꯦ ꯋꯥꯠꯂꯣꯏ
Tuyệt lắm tụi. Không thằng này tuyệt. Mang gravy lùi cả trên hào đây là gì kia ghi ra gì đấy Gizat ham nanti gizat dah. ghi ra ramen này không mình nhiều gì hậu nè là sẽ không còn nhiều lạ Hồi dự. anh chỉ biết ngày em được không rồi 그러면 그냥 이게 뭐 구자대 아니야 그럼 어떻게 싸게 하는 Sao rau để. 이건 그 어디야 Đương mà khuyên hồi cái gizat thằng tôi sao rồi cái đó không gì lên. Leg piece mà nè. Đấy mà không. 뭐 이거 따로 하오래 그러면 mà quý video sibu han being we đi nuôi sinh nhá Like subscribe to bro. tu cái bella con nó mới mà mình tu mình đã quý video chỉ thắc mắc qua mình cái phone đã notification lạc nó subscribe to subscribe to video mình tu mình mình sẽ cái lesson giải cái nó mình nó quý video sẽ đối với mình trong đó quý những con thắc mắc gì rồi mình thằng video đầu tiên sẽ cái gì bye bye